Good morning, Ichil Singh. Ngasi Psalm 2 Yangmin Nasi. How ki bahaptada in Haizabugumna. Han ba Psalm ani asi Psalm pumnamak thagad isay pumnamak thong gumani gate gumani masidagi changaga manungda Psalm mayam se koina experience tawgadoribani. Psalm 2 asigi background orang na kitang haizaramge Psalm 2 asi royal psalm ni hainei ningthousinggi psalm habde ningthou gamri leina ba psalm haibani ningthou phambal hapada phambal da phaman bada mai luhup upi ba matamda pa ba psalm oiba male masigi psalm asi mari thokna khaidok pa yai ahan bagi saruk pada ama ani ahum pada ahum taundana mari thong khaidok pani pada ama ani ahum da ikhoina uribasi ningthousingna ningthogi mayokta ningthou taibangi ningthousingna Eikhoigi ningthou sigi mayokta lepa yengsi zati singna lau khongliba karigino mi singna arembada wakhal khaliba karigino kanada bada khuzil thorang tawriba plan tawriba scheme tawriba pumnamak ase Eikhoigi ningthou sigi mayokta tawriba pumnamak ase arembani kanadabani hai Malemgi ningthousingna lepkhatle lengang wapu singna punna wa tanare Jehobana amasung mahaki thouoidana mahaki masiha adugi mayokta Eikhoina makhoigi apha apunsing thadatsi makhoigi thauri sing Eikhoidagi langthoksi haina taibangi ningthou mayamna Jehobana amasung mahaki masiha thouoidana adugi mayokta magi thau hojikpudi khoina masiha haire maramdi Acts chapter 13 amasung Hebrews ki mateng lauraga adu mamangai dadi magi thouoidana haise moigi ningthou David amasung magi macha sing ado adu oidoribani aduna thouoidana adugi mayokta Jehobana amasung mahakna Zion da thamba Zion da phamhalliba ningthou asigi mayokta prithibigi ningthou singna khuzil thorang tawdana tuhanna bohotnai ko mogi aremba khuzil thorang ni verse 1 2 3 se ningthou singna Jehobagi ningthou Jehobana phambal da phamhalliba ningthou asigi mayokta kanada bada sarou sinbani aduda verse 4 5 6 da ishorgi maduda ishorna noknaba khoina ui ko ahan bagi ahum sina kanada ba sarou ni mathangi pada ahum sina Jehobagi ishorna karem nabi paage atia nongdonda phamleba mahakna nokane sargagi phambal thakta phamliba mahakna nokani karem nabigani ibungona makhoibu noknagani madudagi mahakna shauduna makhoida wangangani mahakna mai hauna shauduna makhoibu kihangani aigi asengba ching sionda aina aigi ningthou thamme ningthou hape adana verse 4 5 6 da koina uribasi ishorna kari khalle haibasini ko ahan bagi 1 2 3 da uribasi taibangi ningthou sing sina kari tawba ngamme kisi taw ngamde moi karem naraga toe dagi 4 5 6 da koina uribasina ishorna di maduda moina karem nabiba moigi khuzil thorang aduda ishorna kari khalle haibda khoina sida u phang ishorna kari khange ishorna noknaraga leyo karem nabi mawalaudi hai aduna ngasi su taibang pangi Malemgi ningthou mayam angam athou mayam asina Jehobana thouoidana hojik khoina New Testament de khoina Krista haire ko asigi mayokta karem nava mayam se kari oigadoribano singnava mayam sibu mahayan mangamgadra ishorna di noknabi hai samsamna noknabi
angang amna khoi de challenge torok pum matam da ko khoi na hai gumna ishorna karim nabi no e nokningi ishor se adagi verse 7 8 9 sida uri base kanana ta sengba paligi have se uphangi kana who is the real in charge kanana pan bano verse 7 dagi aina pathap khangan gani hai manipuri bible da aina yathang Jehobagi decree magi wayen yathang khangan gani ko verses 7 8 9 si divine decree ni ishorgi decree ishorgi yathang ni shorna ma yathang khangan gani Jehobana Mangonda haibi speaker to change tawra e verse 1 2 3 Malemgi ningthousing 4 5 6 Jehobana wangang ba 7 8 9 mana thau haibi khraba Jishu Christana wangang pa ko kari haina ngangai ba aina pathap khangan gani Jehobana Mangonda haibi kari haina nahak aigi ichani pani ngasi aina nahak pu pokpire hairibasi David ki phambal da phamba pumnamak na moidani haina paramba padane adubu chumsu chumki adubu kaina thangda khwaidagi chumakibdi David ki machanupa David ki dhara da lakpa David ki machanupa Jishu Christa adunani ishorna magi machanupa haina hairibase Jishu Christa jamai machanupa David ki dhara da lakpa gine machanupa haina hairibase aduna sida hairise nahak aigi ichanupa ni ngasi aina nahak pu pokpire habase New Testament gi author singna chap chana Jishu Christa dai haina uyeb Acts 13:33 Hebrews 1:5 Hebrews 5:5 da masi khoina u phangi Jishu Christa sibudagi hingat pa matam aduda Jishu Christa si phambal da phaman ba matam aduda ta sengna taibang pan pumnamak ke ningthoni haina sibudagi hingalaga saki piba matam aduda masigi pada se Jishu ni haina New Testament gi author singna laweb nahak aigi ichanu pani ngasi aina nahak po e habse khoina angang po pumna pokpa nate ngasi aigi oire haibani Mangonda nizo aina zati singbu nahaki phangpham thokpa oina nangonda pibigani Mangonda nizo pai shona chanapa da hairibni Mangonda niyo aduga karipini zati singbu malemgi mioiba pumnamakpu nahaki phangpham thokpa nahaki inheritance oina nangonda pibigani nahaki saruk oina Malemgi aroiba phawa pigani taibang malemda lairiba pumnamak amasung taibangi mafam khuding makase taibang pan malem ase Jishu Christa gi inheritance magi phangpham thokpa magi chakthung magi saruk oihangani ai masigi si Romans 4:13 dasu yamna nungsiba verse ama yawbani iparakke koina kaya toina padaba Romans 4:13 da maramdi mahakna taibang pangi yumlep chara oigani haina Abraham da natraga mahaki dhara da wasak pi khiba ado wayen yathangi mapana nate adubu thazabagi dharma chenbagi mapana ne mahakna haibadi Abraham na taibang pangi yumlep chara heir of the world taibang panbagi yumlep chara oigani haina Abraham da ishorna wasakhe adana masigi taibang pan se mangna tumna maina chaktana loikhigadaba nate ishorna ariba midagi anouba mi ama sembi bagum ariba taibang pan ishorna maihoron pandub amada phai haina semkhiba aroiba numeta yamna phai haina semkhiba taibang pan se asibu ishorna nauhan biraga Romans chapter 8 ki matung inna masibu kanbiraga lomba naidana Eikhoigi chakthung Eikhoigi saruk Jishu Christa gi chakthung oine adu da Eikhoise maga yumlep chara oiminaraba singne Eikhoise aduni sida hairibase verse 8 da hairibase 9 da nahangna yot ki chaina makhoibu thugai gani chapu sabagi chapugum
nahakna makhoibu machet thugaigani aduna sida masihana joy oigadaba Jehobagi mating lauraga masihana joy oigadaba do akoina masida mayek sengna u phangi adu oitaragadi verse 10 11 12 sida hairisi kari harino aikoina mangonda karamaina respond tawgadage karamaina mabu akoina khurumgadage taibanggi ningthousingse mawa laude moina arembada khuzil thorang tawdana honnai ishorna maduda haina karemnai ishorna pangani taibang pumnamak se Jisu Christ gi oigani adu oitardi khoigi response karino koina maduda kamain tawgadabno verse 10 da taibang malem da leiba ningthau pumnamak ngasai gi mathak ki lamhen ma ningthousing do nataba taibang malem da leiba pumnamak ase ishorna kawweba kedawna ma kawne yangsi verse 10 aduga haujikti he ningthousing haisingo Malemgi wayen mapusing tamba phangjaro hai kari harino tamba phangjaro je ketang lui ko Malemgi wayen mapusing warning lozau masidagi be warned haibani masinang gi section 1 ni ko aina mathakta hairi mayam se sini sida hairise nang warning phangjaro makhada kedau kedaba khoi mayamna kina Jehova bul thogal tawzo Jehobabu kina thogal tawzo nikpaga loinana harauzo nikpa harauba haibasi ningthau ingam ngamba ningthore adugi mamang de khoina leijaba matamda nikpaga haraubaga haibasi chapchaba response ne mix emotion amorom da kiba amorom da harauba masigi harauba hairiba wahi se translation kharada dagi scholar kaya na masise hingba haina handokadabani hai smaina nikpaga loina na hingjo haiba nikpaga loina na haraujo haiba nataba haibade khoigi punsi se tanik na ishor gi mamangda kristana aigi ningthoni haina khanjarakanda tanik na numit khudingi hingjagadabani hai verse 12 machanipa haibadi Jisu Christani machanipa adubu chupu natrabadi nahakpu mahak saugani chuppo haibadi yazau Jisu Christabu yazau wa natrabadi mahak na saugani aduga nakhoina lambi da mang takani haizikari haina lambi haibadi Hebrew gi expression the way haibasi chapchana lambi ama khong lambi ama gumbado natte sida hairibase aduga nangi lambi da haibadi naram chakta haibani aduga nakhoina naram chatta mang takani maramdi mahakna thuna sauba yai mai makhada ningthau amagi makhada tanik pagaloina nang punsi se hingdragadi nangi naram chat aduda nahak mang takani ishor nangi na thakta saugani aduna sigumba ishor asi kanano habida yengo aroiba line da herido mangonda changjaba makhoi pumnamak yaiphagani Mangonda changjaba makhoi pumnamak yaiphagani asengba security asengba asa asengba hope se Krista da lei tebung pana sida leite sanalo palan thum da leite mida asa tobiya de mangonda changjaba makhoi pumnamak yaiphagani maram aduna chile now sing ngasi warava matam asida coronavirus ki juk asida adagi himlon kairon na basingna marup mapang singna angam mathau singna Eikhoigi masihabu noknava matam asida Eikoi mangonda chen leptuna leishi mangonda changjaba makhoi punamak yaiphagani mangonda changjau magi mamangda kina amasung nikna hingjau natrabadi ma saubi yai haibase Eikoi kauroisi